State asida thokliba irang asida Moreh lanjen aduna khangna chanaba amadi marup mapang singi yumda leiriba miyoi sing asi leinga ki maikei chakthung ningthina fangdaba amadi senthok lambi leitabana awabana Khamthengle leingak na mityeng changbiu haina Committee on Protection of Maitai Victims Moreh Copmev nam Taksilakli Copmev gi convener TH Budhamaitai ngasi thadorkiba cherolamagi matung ina inglisingani kunmari gi November amasung December thada relief camp singi wangmada leiriba lanjenariba miyoi singna leingakna tha amagi oina cheng kg 10 hawai kg ani pirami adubu inglisingani kunmanga asik chahi asigi January amadi April thada cheng kg 10 hawai kg ani hangam thau liter makhai miyoi amamamda piramba natana mateng fangkhidre lanthum mang takraba matungda relief camp singda leiriba miyoi singa chap manana atopa yum singda leiriba lanjenariba singda chap manaba mityeng yengbidaba asi pende Mamang thakta leingak amadi NGO singna matam gi oiba mateng kaya piramki adubu hauzikti madu fangdabana Khamthengna awaba oire atopa yum singda leiriba miyoi sing asi hakchangi anaba amadi khudong chadaba kaya dagi leikhibani amaromda relief camp singda leiriba amadi atopa yum singda lanjenaduna leiriba sing online registration taunanaba leingakna thokiba order adu taramna oi adubu Moreh leiriba maitai singi leikai sing asi kuki singna maming onthoktuna tongan ba maming sing thonjinki lanjenariba miyoi singi management portal da maitai singi leikai gi maming yaudaba asi yabangamloi maramaduna lanjenariba singi fangfam thokpa chakthung matik chana fanghanbiu amadi lanaming thonjinkiba sing asi semdokpiu maduna trabadi miyamga punna khongjing sangsilagani hairi